Nang nasagi punsigi sanaba ngamkhaising thamjabra natraga nahak masigi arthasi karino haiba phawba khangdribra. Nahak soiroidaba maphamda leiribra aikhoigi punsida ngamkhaising semgatpa asi karigi maru oiribano haibadi masida nainabagidamak aigi nakta pastor Andy Stanley amasung mahaki masak fajabi nubi Sandra lengsinduna leire punba phanghanbibagidamak thagachari. Hairibasingsigi matangda wari sabasi yamna nungaijai. Ngamkhaising asi yamna maru oi misingi punsida ngamkhai amatta thamdabadagi makhoigi kana natraga kari pusilli haibagi ngamkhai amatta leitabana madumaki matik pumchai saiba thoi. Ngamkhaisingi matangda kari tamlabage amadi masi karigi nakhoida maru oiribano haibadu haibiyu. Aikhoi ngamkhaigi matangda aigi angangsingga sanai. Aikhoi guardrail singi matangda sanai. Guardrail haibasi lambida thamnaba masi leiramdragadi thauba yare haina khanghanba pot amani aduna guardrail ga nangbu mataida thaujingadabadagi ngakthokpi aduga ngasigi misingda mataida leihanningbagi apamba leine. Mahakna mapanda leirabadi macha amatang soibada mangtai haibasidi aikhoi loina khangi aduna guardrail thambagi kanabadi nangi car adu guardrail da khetuna segairabasu makhada tasinbadagidi segaibaduna yamna hena phai. Punsigi jaga khudingmakta aikhoina ngamkhai kharadi thamba darkar lei. Madu yamna chumi. Sandra nangi kamdauri masigi parasida nangna hainingba kari jaga leibage. Jaga yamna laikre aikhoina yum panminarakpa asida aikhoina punna leiminaraklingai aikhoina ngamkhai thamba darkar leiba jaga sing henna khanglaki aikhoi luhongbagi punsida angang yokpada sel thumgi matangda matamgi matangda aduga ngamkhai thambasina endina haikibagum soiroidaba maphamda leihalli aikhoina thaugatlaga turabadi madugi fal adu nemi adubu mapandagi onthakhrabadi madugi amangbadudi chawi. Pare luhongbagi matangda ngaihak sanarasi nakhoina thengnakhiba luhongbagi yum panminnabagi punsibu soidana phana leihannabagidamak ngamkhai khara haibiyu. Aikhoigi mayam ama leisei ngamkhaigi aphaba amadi nahakna madu thugaiba matamda mitkuptada nahak nungai tabaduda kharati phawgani adubu nahak soiroidaba maphamdudadi leiri aduna aikhoigidamak achoba ngamkhai amadi ithanta lam chauthokpa natraga atopa nupaga natraga nupiga kar tongminnaba natraga chak chaminaba asini aikhoina masidi tauroi haina lei ama chingkhre. Mani asengmani. Aduga karigumba kanda endina kadaidano amada chatkadabda kanagumbi nupi mahakpu laubalaktuna mahakpu numit chuppa garida pubigadaba matang sulai matang aduda mahakna aingonda call tawraktuna hausik adugumba fivamda leire haina haibirai aduga aikhoi animak nokkani aduga mahak makhata na chatkini aduga aikhoina pura tokpadi ngamloi. Ngamkhai thambasina nangi pukningi fivam khanghalli aduna madugi thaudoktuda aidi hotel amadagi interview amagidamak kumtharakpani makhoina aibu garida thauduna pubinabagidamakta nupi ama niklami. Aina hana karda Sandra nattaba nupi amattaga aigi assistant phawba amatta tawminnakidri aduna ai kari tawgadoino khangkhide yamna ngakchakhi. Aina ngakhibagi maram adu Bible da karda nupiga sungtong tongminnaganu haiba pareng ama yawbagidamak datte. Aina ngakhi maramdi madu aikhoina thamjaba isagi oiba thak amani. Masina ngamkhaigi thabakse masina nangbu pap tawdanabagi pukningda khanghangani masina phattaba oigadaba karigumba kharadagi khongthang ama anidi handokhanggani ngamkhai ama thambagi kanaba ase. Tasengbadi masi aingonda yamna nungaijai maramdi nakhoina hairibadugum Devka aigasu tawjai aduga masi tawnabagisu mingonda takpi masidi khudong thigadaba adudagi aikhoina sanagadabani. Natraga hoi masidi lausingi wani nahak luhonglaba nupa ama oiragadi atopa nupi amaga adum numit chuppa kar tongminnabagi mathau tade nangnadi khanba yai ai karisu tawroi ai kari mata tawroi haina adubu aikhoigi hakchangda thajaba yamna thamgali nahakna haikibagum aina miyamda tawgadaba niyam ama thamjabagi wanate asigumba sing asida karisu samasya oidaba mi mayam ama lei ai khangi adubu samasya kayam yamna thaidokpa ngamgadage. Yamna kuirabagi mamangda aikhoigi staff masing yamdringaigi warini aikhoigida thabak tawba
नुपा अमखक लैरमी महाकना अयुक खुदिंगी नुपी मचा अमदा डोनट पुबिरक्लमी अदुगा नुपी मचा अदुसु नुपा मचा अदुसु अनिमक लुहोंगलबा ngaktani मदु अइंगोंदा चुमना फावखिदे अइना नुपादुदा चंगसिलगा हाइखि नाहाकना डोनट पुरक निंगलगदी मदु यामना फै अदुबु मी खुदिंगमक्की पिबियु नुपी सि खक्तंग खनगतलगा तौबिगनु मरमदी नुपी अदुना करी मत्ता खंद्रगसु डोनट तुना नुपी अदुदा करीगुंबा अमा हाइरी अदुगा नुपी दुना महाक्की नुपा अदुगा नुंगाइनदबा खरा लैरंबसु याइ अदुना मी सिंगना असिगुंबा ngamkhaising asi sijinnaragadi samasya kaya amadagi ngakthokpa ngamgani haina khalli aduga yamna nungairibadi mahakna tawriba aduna nangi pukningda nungaitaba phaurakliba aduni maramdi nahakki luhongbugi punsidadi nahakki thamjariba ngamkhaising aduna kanagumbana nangonda ayuk kudingi donut piraklagadi maduna nangbu wahangani nangi nupana atopa nupi ama puraklagasu nahakki thamjariba ngamkhaising aduna mamaidadi luhongba ama anidi kangani masini ngamkhaigi mathawasi masidi nangsi tawroidabani nangsi tawgadabani haibigi wanate masidi isagi layi ama yeklaga thamjabani aduga masi pangal yamna lei ai atopa thaudok amaga suning singli isagi thengnarakpa khudingmak asi phai nakhoigi leibiragasu madu tambada yamna kanaba oigani aigi ipuroibaga yamna luna tinaba nupa amana numidang ama church ta engonda aigi nupidu nahakumna attractive oihaningi haina hairakhi mahakna engonda mamangda amukta sanakhidaba tawkhidri aduga mahakidi madu thagatwa hini aina khanbada mahakna engonda thagatwa hai ama pinaba hotnaramgani adubu numidang adu church tagi hek halakpaga devta tamki ai maduda hainadaba fawi haina haiki madugi matangda aikoi prarthana tawki mahakna karisu khalamloi haina khanki aduna madu karisu sauthokkhidre adubu mahakna karigumba atopa amukka hairaklabadi mahakka wari sanasi haiduna yanaki aina karigumba mahakna amukka su hairakkiba yai haina khalamlagadi adugumba thagat wahei adu phangnabagi-damak aina mahakpu yengba hogani aduga aina khangadaba mi mayam ama sathiba awabada tanai aduga Joyce ngamkhaigi atopa amana matam yauraktringaidagi hanana kanagumbagi sanadaba thagat wahei amana aibu pangthahaloi kanagumbaga saksaminaba natraga karda tongminnabana aibu lanna chingnahaloi haina masising asi thoktringaigi mamangdagi hana khalhauba asi maruoi aikhoina tunghanna yenglabadi aikhoigi khwaidagi ningamdaba asidi khudong thiba laktore haibadi khanglaga madugidamakta aikhoina karimatta tawkhidaba aduni pauro kuntaret ki tarani thoida hai asingba mina khudong thiba lakle haibadu ui aduga madudagi thupsei adubu wakhal tawdaba mithi maduda changsinduna aduga awaba nangi aduna masi laktringaidagi hana wakhal tawhoba aduga masi kari maru oiribano haibadu khangba amati yauraktringaidagi karigumba khara hana tawhogadabani masi aikhogi angangsingdasu takpikrabani makhoina shastradana kari hairi amati lawsing haibana karino haibagi khangnabagi-damak asingbasinga chatminnaba mahaktudi asingba oirai haibati pauroda lawsinggi matangda yamna yauri aduga lawsingna tawgadaba amasu tawroidaba anigi marakta mensilli aduna aine staff nupi amaga coffee thakminnaba asi lanbra haiba wahangsida ai khangde madu lanbra masi asingba oibra oide madu asingba natte aduna asingbagi jaga sing asida oibra haibagi wahangsina mayek sengalli aduna ahanba numittagi aikhoigi isa singda aikhoina tawgadaba achumba adu karino haibasi ngakta hangumsi adubu tawbada asingba oigadra haiba wahangsi hangs aduga nahakna wakhaldadi pura samjaba sengjaba oiragasu maduna atopa mi aduda kari hairibano haibadudi nahak khangde natraga mi pumnamakta kari hairibano haibadu khangde aduna nahakna makhoiga tawdaba yadaba thabakkidamak coffee thakminnadaba yadrabasu miyam punba jagada taw panganu natraga kanagumba amaga chatminno aduga adugumba tanja sing aduda matai manau ama oina aikhoina tawgadaba amasung tawroidaba sing adu sandrana haiki aduga aikhoigi ngamkhai adu ngakpada sungya yaroidaba oiragadi aikhoi amana amada call tongnagani aduga lawsing sisinabana nahaki pukning adu henna singhangani chumna lanbra chumbra haibakaki wanate asengbani aduga atopa jaga singdi kamdoba aikhoina masi sijinnaba yaba jaga si yamna lei aduna atopa amana karidano
matam amasung paisagi matangdani. ꯑꯆꯧꯕ ꯉꯥꯛꯇꯅꯤ꯫ Paisagi matangsidadi aikhoi amana amada loina haidoknagani niyomgi wa nate adubu lausingi wani aikoina nauriba matai manau kharadasu haibi adubu kana kanana aikoigi pautak du lauramgadabano khangde hanadagi hauna aikoina sizinnakiba paisa khudingmak adu graph paper amada isili hojikpudi computer da tawre masina hapta duda natraga tha du loirakpada aikoina kari kari da sizinnakibage haibadu loina khangi nahakna paisa sizinnaba mi ama oina kari kari da sizinnakrabage haibadu haiba ngamgadabani aina ishwargi paisa sizinnaba oiragadi madu kari da sizinnabage haibadu haiba ngamgadabani masidi chumba lanbagi wanate adubu lausingi wani masina khudingmak iho hona uhalli aina sandra khanghandana karigumba ama leiba pamlabadi aingonda madu yade haina aigi pukningda khanglakani madu aikoina yum panminnabada tawba yade aduna masidi yamna laina khanghalli ꯃꯁꯤꯅꯤ ꯃꯤꯁꯤꯡꯅ ꯃꯈꯣꯏꯒꯤ ꯄꯩꯁꯥꯗꯨ ꯀꯔꯝꯅ ꯁꯤꯖꯤꯟꯅꯔꯤꯕꯒꯦ ꯍꯥꯏꯕ ꯑꯁꯤ ꯈꯪꯕ ꯗꯔꯀꯥꯔ ꯂꯩ꯫ ꯊꯥꯗꯨꯒꯤ ꯑꯔꯣꯏꯕꯗ ꯃꯈꯣꯏ ꯈꯔꯁ ꯀꯌꯥꯝ ꯇꯧꯈ꯭ꯔꯕꯒꯦ ꯍꯥꯏꯕꯗꯨ ꯈꯪꯕ ꯇꯥꯏ꯫ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯒ ꯑꯩꯒ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯁꯥꯟꯅꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯥꯏ ꯑꯩꯅ ꯆꯪꯒꯗꯕ ꯁꯦꯟꯐꯝ ꯑꯗꯨ ꯍꯥꯟꯅꯗꯤ ꯄꯥꯊꯣꯛꯂꯒ ꯊꯝꯂꯦ ꯑꯗꯨꯕꯨ ꯃꯗꯨ ꯑꯩꯅ ꯇꯧꯕꯗꯤ ꯉꯝꯈꯤꯗꯦ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯛꯏ ꯍꯟꯗꯛꯇ ꯑꯩꯅ ꯑꯃꯨꯛ ꯂꯣꯏꯅ ꯍꯟꯅ ꯌꯦꯡꯉꯤ꯫ ꯑꯍꯥꯟꯕꯗ ꯃꯃꯜ ꯀꯌꯥ ꯄꯤꯕꯒꯦ ꯍꯥꯏꯕꯁꯤ ꯈꯪꯒꯗꯕꯅꯤ꯫ ꯑꯩꯅ ꯆꯠꯇꯨꯅ ꯄꯤꯖꯥ ꯑꯃꯨꯛ ꯆꯥꯕ ꯑꯃꯃꯨꯛ ꯇꯧꯕ ꯑꯗꯨꯒ ꯊꯥꯗꯨꯒꯤ ꯑꯔꯣꯏꯕꯗꯗꯤ ꯃꯗꯨꯗ ꯀꯌꯥꯝꯅ ꯆꯪꯈ꯭ꯔꯕꯒꯦ ꯍꯥꯏꯕ ꯑꯁꯤ ꯈꯪꯈꯤ꯫ ꯑꯩꯅ ꯍꯥꯏꯈꯤ ꯃꯗꯨ ꯃꯤ ꯈꯨꯗꯤꯡꯃꯛꯅ ꯇꯧꯕꯗ ꯑꯐꯕ ꯊꯕꯛꯅꯤ꯫ ꯅꯪꯒꯤ ꯄꯩꯁꯥꯗꯨ ꯀꯔꯤꯗ ꯁꯤꯖꯤꯟꯅꯈ꯭ꯔꯕꯒꯦ ꯍꯥꯏꯕ ꯈꯪꯕꯁꯤ ꯌꯥꯝꯅ ꯐꯩ꯫ ꯑꯗꯨꯒ ꯑꯩꯒꯤ ꯄꯩꯁꯥꯗꯨ ꯐꯖꯅ ꯁꯤꯖꯤꯟꯅꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯇꯣꯞꯄ ꯑꯃ ꯇꯧꯕ ꯗꯔꯀꯥꯔ ꯂꯩꯔꯤꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯖꯕꯁꯤ ꯌꯥꯝꯅ ꯐꯩ꯫ ꯑꯩꯈꯣꯏꯅ ꯂꯝꯕꯤ ꯁꯦꯝꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏꯅ ꯂꯥꯛꯁꯤꯟꯕ ꯉꯝꯗꯦ꯫ ꯃꯁꯤ ꯌꯨꯝ ꯄꯥꯟꯃꯤꯟꯅꯕꯗ ꯑꯆꯧꯕ ꯀꯥꯟꯅꯕ ꯑꯃꯅꯤ꯫ ꯅꯍꯥꯛꯅ ꯊꯥꯗꯨ ꯂꯣꯏꯔꯛꯄꯗ ꯅꯠꯇ꯭ꯔꯒ ꯆꯍꯤꯗꯨ ꯂꯣꯏꯔꯛꯄꯗ ꯅꯪꯒꯤ ꯄꯩꯁꯥꯗꯨ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕꯒꯦ ꯀꯔꯤꯗ ꯁꯤꯖꯤꯟꯅꯈ꯭ꯔꯕꯒꯦ ꯍꯥꯏꯕꯗꯨ ꯈꯪꯗ꯭ꯔꯒꯗꯤ ꯅꯈꯣꯏ ꯋꯥꯍꯪ ꯍꯪꯅꯕ ꯎꯪꯈꯠꯅꯕ ꯊꯣꯛꯄ ꯌꯥꯏ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯃꯗꯨ ꯁꯨꯝ ꯏꯊꯣꯛꯇꯨꯅ ꯁꯦꯝꯗꯣꯛꯇꯨꯅ ꯊꯝꯂꯒꯗꯤ ꯊꯥꯗꯨ ꯂꯣꯏꯔꯛꯄꯗ ꯅꯠꯇ꯭ꯔꯒ ꯊꯥꯈꯥꯏ ꯅꯠꯇ꯭ꯔꯒ ꯆꯍꯤꯗꯨ ꯂꯣꯏꯔꯛꯄꯗ ꯅꯪꯒꯤ ꯀꯔꯤ ꯄꯩꯁꯥ ꯀꯔꯤꯗ ꯁꯤꯖꯤꯟꯅꯈꯤꯕꯒꯦ ꯍꯥꯏꯕ ꯑꯗꯨ ꯈꯪꯂꯒꯅꯤ꯫ ꯋꯥꯍꯪ ꯄꯥꯎꯍꯪ ꯇꯧꯅꯔꯔꯣꯏ, ꯎꯪꯈꯠꯅꯕ ꯂꯩꯔꯔꯣꯏ꯫ ꯀꯔꯤꯗ ꯆꯠꯈꯤ ꯀꯔꯤꯗ ꯁꯤꯖꯤꯟꯅꯈꯤ ꯍꯥꯏꯕꯗꯨ ꯈꯪꯂꯒꯅꯤ꯫ ꯃꯁꯤ ꯑꯩꯈꯣꯏꯒꯤꯗꯃꯛ ꯑꯆꯧꯕ ꯀꯥꯟꯅꯕ ꯑꯃꯅꯤ꯫ ꯑꯗꯨꯒ ꯑꯔꯣꯏꯕꯗꯗꯤ ꯁꯦꯜ ꯇꯣꯟꯗꯅ ꯂꯩꯒꯗꯧꯔꯤꯕ ꯑꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯉꯝꯈꯩꯁꯤꯡ ꯑꯁꯤꯅꯅꯤ꯫ ꯃꯁꯤꯅ ꯑꯩꯈꯣꯏꯕꯨ ꯑꯔꯣꯏꯕꯗꯗꯤ ꯉꯥꯛꯊꯣꯛꯏ꯫ ꯄꯩꯁꯥ ꯐꯖꯅ ꯁꯤꯖꯤꯟꯅꯕ ꯑꯁꯤꯅ ꯃꯇꯩ ꯃꯅꯥꯎ ꯀꯌꯥꯗ ꯊꯦꯡꯅꯔꯤꯕ ꯁꯃꯁ꯭ꯌꯥꯁꯤꯡꯗꯒꯤ ꯉꯥꯛꯊꯣꯛꯄ ꯉꯝꯍꯜꯂꯤ꯫ ꯑꯗꯨꯒ ꯍꯟꯗꯛꯃꯨꯛꯁꯨ ꯃꯁꯤꯗꯤ ꯅꯤꯌꯝ ꯅꯠꯇꯦ, ꯂꯧꯁꯤꯡꯒꯤ ꯋꯥꯅꯤ꯫ ꯃꯇꯝ ꯑꯁꯤꯅ ꯀꯝꯗꯧꯕ? ꯅꯍꯥꯛꯅ ꯃꯇꯝ ꯄꯜꯂꯛꯄ ꯃꯇꯝꯗ ꯃꯤ ꯀꯌꯥ ꯑꯃꯅ ꯄꯥꯝꯅꯔꯤꯕ ꯑꯗꯨ ꯃꯗꯨꯅꯤ ꯍꯥꯏꯅ ꯈꯟꯈꯤ꯫ ꯑꯩꯈꯣꯏ ꯊꯥꯖꯈ꯭ꯔꯕ ꯈꯨꯗꯤꯡꯃꯛꯅ ꯃꯈꯣꯏꯒꯤ ꯉꯝꯈꯩꯁꯤꯡ ꯊꯝꯕꯒꯤ ꯌꯥꯝꯅ ꯗꯔꯀꯥꯔ ꯂꯩ꯫ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯌꯦꯛꯅꯕ ꯗꯤꯌꯥꯕꯣꯜꯅ ꯉꯪꯂꯤꯕ ꯅꯣꯡꯁꯥꯒꯨꯝ꯫ ꯑꯃꯨꯛꯀ ꯍꯟꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯑꯦꯟꯗꯤ ꯑꯃꯁꯨꯡ ꯁꯦꯟꯗ꯭ꯔꯥ ꯁ꯭ꯇꯦꯟꯠꯂꯦ ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯉꯝꯈꯩꯁꯤꯡ ꯊꯝꯕꯒꯤ ꯃꯔꯨꯑꯣꯏꯕꯒꯤ ꯃꯇꯥꯡꯗ ꯈꯟꯅꯅꯕꯒꯤꯗꯃꯛ ꯂꯦꯡꯁꯤꯟꯗꯨꯅ ꯂꯩꯔꯦ꯫ ꯑꯩꯈꯣꯏꯒꯤ ꯊꯧꯔꯝꯒꯤ ꯑꯍꯥꯟꯕ ꯁꯔꯨꯛꯇ ꯃꯈꯣꯏꯒ ꯄꯨꯟꯅ ꯉꯝꯈꯩꯁꯤꯡ ꯁꯦꯝꯒꯠꯄꯒꯤ ꯃꯇꯥꯡꯗ ꯈꯟꯅꯅꯕ ꯌꯦꯡꯕꯤꯔꯛꯂꯤꯕꯁꯤꯡꯗ ꯍꯥꯏꯖꯈ꯭ꯔꯦ꯫ ꯑꯗꯨꯒ ꯂꯦꯝꯍꯧꯔꯤꯕ ꯑꯩꯈꯣꯏꯒꯤ ꯊꯧꯔꯝꯁꯤꯗ ꯑꯗꯨꯝ ꯁꯥꯟꯅꯒꯗꯕ ꯄꯥꯔꯥ ꯑꯃꯗꯤ ꯃꯌꯥꯝ ꯂꯣꯏꯅ ꯅꯨꯡꯉꯥꯏꯒꯅꯤ ꯈꯜꯂꯤ꯫ ꯃꯇꯝꯒꯤ ꯃꯇꯥꯡ ꯑꯁꯤꯗꯅꯤ꯫ ꯉꯁꯤꯗꯤ ꯃꯤ ꯑꯃꯠꯇꯅ ꯃꯇꯝ ꯀꯣꯟꯅꯅ ꯂꯩ ꯍꯥꯏꯕ ꯑꯁꯤ ꯈꯟꯅꯗꯦ꯫ ꯑꯗꯨꯃꯛꯄꯨ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯇ ꯆꯞ ꯃꯥꯟꯅꯅꯅꯤ ꯂꯩꯔꯤꯕ ꯑꯁꯤ꯫ ꯍꯞꯇꯥ ꯑꯃꯗ ꯅꯨꯃꯤꯠ 8ꯅꯤ꯫ ꯅꯣꯡꯃꯗ ꯄꯨꯡ 24 ꯑꯩꯈꯣꯏ ꯂꯣꯏꯅ ꯐꯪꯏ꯫ ꯑꯗꯨꯕꯨ ꯈꯔꯅ ꯃꯍꯩ ꯌꯥꯝꯅ ꯌꯥꯜꯂꯤ꯫ ꯊꯕꯛ ꯀꯌꯥ ꯑꯃ ꯄꯥꯡꯊꯣꯛꯄ ꯉꯝꯃꯤ꯫ ꯑꯗꯨꯕꯨ ꯈꯔꯗꯤ ꯆꯨꯝꯅ ꯃꯇꯝ ꯃꯥꯡꯍꯟꯗꯨꯅ ꯀꯔꯤ ꯑꯃꯠꯇ ꯇꯧꯗꯅ ꯂꯩ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯗ ꯈꯔ ꯍꯥꯏꯕꯤꯌꯨ꯫ ꯆꯍꯤ 13ꯀꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯅ ꯑꯍꯥꯟꯕ ꯆꯔꯆ ꯍꯧꯒꯠꯂꯛꯄ ꯃꯇꯝꯗ ꯁꯦꯟꯗ꯭ꯔꯥ ꯑꯩꯈꯣꯏꯅꯤꯒꯤ ꯄꯤꯛꯂꯤꯕ ꯑꯉꯥꯡ 2 ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯩꯈꯣꯏꯒꯤ ꯑꯍꯨꯝꯁꯨꯕ ꯑꯉꯥꯡ ꯃꯤꯔꯣꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯆꯔꯆꯁꯨ ꯍꯧꯒꯠꯂꯛꯂꯤꯕꯅꯤ꯫ ꯑꯗꯨꯅ ꯑꯩꯅ ꯈꯪꯈꯤ ꯑꯩꯉꯣꯟꯗ ꯃꯇꯝ ꯀꯣꯟꯅꯅ ꯂꯩꯈꯤꯗꯦ꯫ ꯑꯩꯅ ꯆꯔꯆꯀꯤꯗꯃꯛ ꯑꯩꯒꯤ ꯏꯃꯨꯡꯗ ꯃꯤꯅꯝꯕ ꯑꯃ ꯅꯠꯇ꯭ꯔꯒ ꯆꯔꯆꯄꯨ ꯃꯤꯅꯝꯂꯒ ꯃꯄꯥ ꯑꯣꯏꯕ ꯑꯗꯨꯒ ꯏꯁ꯭ꯋꯔꯅ ꯀꯧꯕꯤꯕ ꯃꯄꯨꯔꯣꯏꯕ ꯑꯣꯏꯕ ꯑꯃ ꯄꯥꯁꯇꯔꯒꯤ ꯏꯃꯨꯡꯗ ꯆꯥꯎꯔꯛꯄ ꯃꯔꯝꯅ ꯃꯗꯨꯒꯤ ꯑꯋꯥꯕ ꯑꯗꯨ ꯑꯩ ꯈꯪꯈꯤ꯫ ꯑꯩꯅ ꯋꯥꯔꯦꯞ ꯑꯃ ꯂꯧꯈꯤ꯫ ꯑꯩꯈꯣꯏꯒꯤ ꯑꯍꯜꯁꯤꯡꯗ ꯑꯩꯈꯣꯏꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯃꯇꯝ ꯑꯗꯨ ꯑꯗꯨꯝ ꯆꯥꯅ ꯇꯧꯁꯤ ꯍꯥꯏꯅ ꯍꯥꯏꯈꯤ꯫ ꯑꯩꯅ ꯆꯔꯆꯄꯨ ꯃꯤꯅꯝꯕ ꯑꯗꯨ ꯇꯧꯔꯣꯏ ꯍꯥꯏꯅ ꯂꯦꯞꯈꯤ꯫ ꯃꯁꯤꯅ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯃꯦꯁꯦꯖ ꯑꯣꯏꯈꯤ꯫
ꯃꯁꯤꯅ ꯑꯩꯈꯣꯏꯕꯨ ꯃꯇꯦꯡ ꯑꯣꯏꯅ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯗ ꯃꯇꯦꯡ ꯑꯣꯏꯈꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯉꯝꯈꯩꯗꯤ ꯊꯝꯒꯗꯕꯅꯤ ꯅꯠꯇ꯭ꯔꯒꯗꯤ ꯗꯔꯀꯥꯔ ꯂꯩꯕ ꯉꯥꯏꯍꯥꯛꯀꯤ ꯑꯆꯤꯟꯕ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯇꯝ ꯑꯁꯤ ꯊꯨꯒꯥꯏꯒꯅꯤ ꯑꯐꯕ ꯃꯌꯥꯝꯗꯤ ꯇꯧꯕ ꯉꯝꯒꯅꯤ ꯑꯗꯨꯕꯨ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯕꯗꯨꯗꯤ ꯇꯧꯍꯧꯔꯣꯏ ꯑꯗꯨꯅ ꯅꯪꯅ ꯃꯤꯅꯝꯒꯗꯧꯔꯤꯕ ꯑꯁꯤ ꯀꯔꯝꯕꯅꯣ ꯍꯥꯏꯕꯒꯤ ꯋꯥꯈꯜꯁꯤꯗ ꯆꯨꯖꯤꯡ ꯇꯨ ꯆꯤꯠ ꯍꯥꯏꯕ ꯂꯥꯏꯔꯤꯛ ꯃꯆꯥꯁꯤ ꯏꯖꯈꯤ ꯑꯩꯅ ꯑꯩꯒꯤ ꯏꯃꯨꯡꯗ ꯃꯤꯅꯝꯂꯒ ꯀꯔꯤꯒꯤꯗꯃꯛ ꯑꯩꯒꯤ ꯏꯃꯨꯡꯕꯨ ꯌꯦꯡꯁꯤꯟꯕꯤꯌꯨ ꯍꯥꯏꯅ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯒꯗꯧꯔꯤꯕꯅꯣ ꯃꯗꯨꯒꯤ ꯑꯣꯟꯅꯕꯗ ꯑꯩꯅ ꯆꯔꯆ ꯆꯠꯇꯨꯅ ꯏꯁ꯭ꯋꯔ ꯅꯪꯒꯤ ꯆꯔꯆ ꯑꯁꯤꯕꯨ ꯌꯦꯡꯁꯤꯟꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯌꯨꯝꯗ ꯍꯜꯂꯒ ꯑꯩ ꯃꯄꯥ ꯑꯃ ꯑꯣꯏ ꯃꯄꯨꯔꯣꯏꯕ ꯑꯃ ꯑꯣꯏ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯁꯤꯡꯅ ꯄꯤꯛꯂꯤꯕ ꯃꯔꯝꯅ ꯃꯗꯨꯅ ꯑꯩꯈꯣꯏꯕꯨ ꯊꯥꯛ ꯑꯃ ꯊꯝꯕꯤ ꯑꯗꯨꯒ ꯑꯁꯤꯒꯨꯝꯕ ꯃꯇꯥꯡꯗ ꯁꯟꯗ꯭ꯔꯥꯅ ꯂꯧꯈꯤꯕ ꯋꯥꯔꯦꯞꯇꯨꯒꯤ ꯃꯇꯥꯡꯗ ꯃꯉꯣꯟꯗ ꯈꯔ ꯍꯥꯏꯍꯟꯁꯤ ꯑꯗꯨꯒꯨꯝꯕꯁꯤꯡ ꯑꯗꯨ ꯀꯠꯊꯣꯛꯄꯗ ꯍꯥꯏꯕꯁꯤ ꯑꯆꯧꯕ ꯊꯕꯛ ꯑꯃꯅꯤ ꯃꯤꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯀꯠꯊꯣꯛꯄ ꯍꯥꯏꯕꯁꯤ ꯀꯌꯥ ꯈꯟꯅꯗꯦ ꯅꯍꯥꯛꯀꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤ ꯂꯦꯞꯀꯗꯕ ꯃꯥꯏꯀꯩ ꯑꯃꯗ ꯆꯠꯀꯗꯕ ꯑꯗꯨꯒꯨꯝꯕꯒꯤ ꯇꯥꯟꯖꯥꯗ ꯃꯗꯨ ꯇꯧꯕ ꯍꯥꯏꯕꯁꯤ ꯑꯆꯧꯕ ꯊꯕꯛ ꯑꯃꯅꯤ ꯑꯩꯈꯣꯏꯅ ꯈꯜꯂꯤ ꯏꯃꯨꯡꯗꯨ ꯑꯗꯨꯝ ꯂꯩꯒꯅꯤ ꯍꯥꯏꯅ ꯆꯨꯝꯃꯤ ꯃꯈꯣꯏ ꯃꯗꯨꯗ ꯑꯗꯨꯝ ꯂꯩꯒꯅꯤ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯗ ꯂꯩꯈꯤ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯁꯤꯡ ꯄꯤꯛꯂꯤꯉꯩꯗ ꯑꯩꯈꯣꯏꯅ ꯌꯨꯝꯗ ꯁ꯭ꯀꯨꯜ ꯇꯧꯗꯨꯅ ꯌꯦꯡꯈꯤ ꯑꯩꯈꯣꯏꯅ ꯁꯥꯡꯅ ꯇꯧꯔꯨꯕꯒꯤ ꯋꯥ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯁꯤꯅ ꯌꯦꯡꯁꯤ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯂꯦꯞꯈꯤ ꯑꯩꯈꯣꯏꯅ ꯃꯗꯨ ꯑꯁꯦꯡꯕꯃꯛꯅꯤ ꯏꯁꯥꯅ ꯃꯥꯏꯊꯤꯅꯕꯒꯤ ꯃꯐꯝ ꯈꯔ ꯁꯦꯝꯈꯤ ꯑꯗꯨꯕꯨ ꯁꯦꯟꯗ꯭ꯔꯥꯒꯤ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯄ ꯉꯝꯈꯩꯁꯤꯡ ꯁꯦꯝꯖꯩ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯒꯤ ꯇꯥꯡꯀꯛ ꯀꯌꯥꯗ ꯍꯣꯡꯍꯜꯂꯤꯕ ꯑꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯉꯝꯈꯩꯁꯤꯡ ꯑꯁꯤꯅꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤꯗꯃꯛꯇꯗꯤ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯁꯤꯡꯅ ꯄꯨꯡꯀꯛ ꯆꯥꯎꯔꯛꯄ ꯁ꯭ꯀꯨꯜ ꯆꯠꯄꯒꯤ ꯆꯍꯤ ꯃꯇꯥꯡ ꯌꯧꯔꯛꯄꯗ ꯑꯩꯈꯣꯏꯕꯨ ꯌꯨꯝꯗ ꯁ꯭ꯀꯨꯜ ꯇꯧꯅꯕꯒꯤ ꯆꯤꯡꯕꯤꯕꯗꯧꯅ ꯐꯥꯎꯈꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯃꯗꯨ ꯌꯦꯡꯕ ꯇꯥꯈꯤ ꯑꯗꯨꯕꯨ ꯑꯩ ꯊꯃꯣꯏꯗꯗꯤ ꯈꯪꯈꯤ ꯃꯗꯨꯗꯤ ꯏꯆꯥꯁꯤꯡꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯁꯟ ꯁꯥꯔꯤꯉꯩ ꯃꯇꯝꯗ ꯃꯗꯨ ꯌꯥꯝꯅ ꯋꯥꯕ ꯑꯣꯏꯒꯅꯤ ꯍꯥꯏꯕ ꯈꯪꯈꯤ ꯑꯩ ꯉꯥꯏꯕ ꯋꯥꯒꯅꯤ ꯑꯩꯒꯤ ꯃꯔꯨꯞꯁꯤꯡꯒ ꯆꯥꯛ ꯆꯥꯃꯤꯟꯅꯒꯅꯤ ꯑꯉꯥꯡꯁꯤꯡꯗꯨꯒ ꯁ꯭ꯀꯨꯜꯗ ꯀꯔꯤ ꯇꯧꯒꯗꯧꯔꯤꯅꯣ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯃꯌꯥꯝ ꯑꯃ ꯑꯩꯉꯣꯟꯗ ꯂꯩꯈꯤ ꯑꯩꯅ ꯃꯗꯨ ꯍꯧꯅ ꯍꯥꯏꯈꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯌꯨꯝꯗ ꯁ꯭ꯀꯨल ꯇꯧꯅꯕ ꯋꯥꯔꯦꯞ ꯂꯧꯈꯤ ꯃꯗꯨ ꯐꯨꯜ ꯇꯥꯏꯝ ꯑꯣꯏꯔꯛꯀꯅꯤ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯃꯇꯝꯒꯤ ꯃꯇꯥꯡꯗ ꯀꯠꯊꯣꯛꯄ ꯀꯌꯥ ꯂꯥꯛꯀꯅꯤ ꯍꯥꯏꯕꯁꯤ ꯈꯪꯈꯤ ꯑꯩꯅ ꯇꯧꯅꯤꯡꯕ ꯈꯨꯗꯤꯡꯃꯛꯇꯤ ꯂꯣꯏꯅ ꯇꯧꯕ ꯌꯥꯔꯣꯏ ꯑꯗꯨꯕꯨ ꯃꯗꯨ ꯑꯆꯧꯕ ꯋꯥꯔꯦꯞ ꯑꯃ ꯑꯣꯏꯈꯤ ꯃꯇꯝ ꯑꯗꯨꯗ ꯑꯦꯟꯗꯤꯅ ꯅꯦꯍꯦꯃꯤꯌꯥ 6ꯀꯤ ꯃꯇꯥꯡꯗ ꯇꯥꯛꯂꯝꯃꯤ ꯃꯍꯥꯛꯅ ꯅꯦꯍꯦꯃꯤꯌꯥꯒꯤ ꯃꯇꯥꯡꯗ ꯉꯥꯛꯇ ꯇꯥꯛꯂꯝꯃꯤ ꯅꯣꯡꯃ ꯅꯣꯡꯃꯥꯏꯖꯤꯡ ꯑꯃꯗꯗꯤ ꯅꯦꯍꯦꯃꯤꯌꯥ 6ꯇ ꯇꯧꯔꯝꯃꯤ ꯃꯗꯨ ꯅꯦꯍꯦꯃꯤꯌꯥꯅ ꯌꯦꯔꯨꯁꯂꯦꯝꯗ ꯍꯜꯂꯛꯇꯨꯅ ꯆꯦꯄꯦꯜ ꯁꯦꯝꯒꯠꯄꯒꯤ ꯃꯇꯥꯡꯗꯨꯅꯤ ꯃꯤ ꯃꯌꯥꯝ ꯑꯃꯅ ꯃꯍꯥꯛꯅ ꯄꯥꯡꯊꯣꯛꯀꯦ ꯈꯜꯂꯤꯕ ꯑꯗꯨ ꯉꯝꯗꯅꯕ ꯍꯥꯏꯅ ꯑꯄꯟꯕ ꯄꯤꯔꯝꯃꯤ ꯑꯗꯨꯒ ꯅꯦꯍꯦꯃꯤꯌꯥꯅ ꯃꯍꯥꯛꯀꯤ ꯊꯕꯛꯇꯨꯗ ꯌꯦꯡꯂꯒ ꯍꯥꯏ ꯑꯩ ꯑꯆꯧꯕ ꯊꯕꯛ ꯑꯃ ꯇꯧꯔꯤ ꯑꯗꯨꯅ ꯀꯨꯝꯊꯔꯛꯄ ꯉꯝꯂꯔꯣꯏ ꯃꯍꯥꯛꯅ ꯃꯗꯨ ꯍꯥꯏꯔꯤꯕ ꯑꯗꯨ ꯑꯩꯒꯤ ꯑꯣꯏꯅ ꯇꯧꯈꯤ ꯑꯩꯅ ꯃꯗꯨ ꯀꯥꯔꯗ ꯑꯗꯨꯗ ꯏꯁꯤꯟꯗꯨꯅ ꯊꯝꯈꯤ ꯑꯩꯅ ꯃꯗꯨ ꯀꯥꯔꯗ ꯊꯝꯈꯤ ꯑꯩꯅ ꯃꯗꯨ ꯁ꯭ꯀꯨꯜꯒꯤ ꯀꯥꯗ ꯊꯝꯈꯤ ꯑꯩꯒꯤ ꯐꯥꯟꯗ ꯊꯝꯈꯤ ꯑꯩꯒꯤ ꯎꯄꯨꯗ ꯊꯝꯈꯤ ꯑꯗꯨꯒ ꯑꯩ ꯏꯁꯥꯅ ꯏꯁꯥꯗ ꯑꯩ ꯑꯆꯧꯕ ꯊꯕꯛ ꯑꯃ ꯇꯧꯔꯤ ꯑꯗꯨꯅ ꯑꯩ ꯀꯨꯝꯊꯔꯛꯄ ꯉꯝꯃꯔꯣꯏ ꯍꯥꯏꯅ ꯍꯥꯏꯈꯤ ꯑꯗꯨꯗꯒꯤ ꯑꯩ ꯌꯨꯝꯗ ꯁ꯭ꯀꯨꯜ ꯇꯧꯕꯗꯨ ꯄꯥꯝꯂꯛꯈꯤ ꯑꯩꯅ ꯃꯗꯨ ꯀꯠꯊꯣꯛꯄ ꯑꯃ ꯑꯣꯏꯔꯛꯇ꯭ꯔꯦ ꯑꯩꯒꯤ ꯑꯉꯥꯡꯁꯤꯡꯒ ꯂꯣꯏꯅꯕ ꯑꯗꯨ ꯅꯨꯡꯉꯥꯏꯔꯛꯈꯤ ꯃꯈꯣꯏꯗ ꯂꯥꯏꯔꯤꯛ ꯄꯥꯎ ꯍꯥꯏꯅ ꯍꯥꯏꯈꯤꯕ ꯑꯗꯨ ꯑꯩ ꯄꯥꯝꯖꯈꯤ ꯃꯈꯣꯏ ꯑꯗꯨ ꯄꯕ꯭ꯂꯤꯛ ꯁ꯭ꯀꯨꯜꯗ ꯊꯥꯈꯤ ꯊꯕꯛꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯐꯕ ꯑꯣꯏꯈꯤ ꯑꯗꯨꯕꯨ ꯃꯗꯨ ꯃꯍꯥꯛꯀꯤ ꯊꯝꯖꯕ ꯉꯝꯈꯩꯁꯤꯡ ꯑꯗꯨꯅꯅꯤ ꯃꯍꯥꯛꯅ ꯃꯗꯨ ꯊꯝꯂꯝꯗ꯭ꯔꯒꯗꯤ ꯑꯅꯧꯕ ꯆꯔꯆꯀꯤ ꯄꯥꯁꯇꯔ ꯑꯃꯒꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯃꯌꯥꯝꯒꯤꯗꯃꯛ ꯂꯣꯏꯅ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯃꯍꯥꯛꯅ ꯍꯦꯟꯅ ꯋꯥꯔꯝꯕ ꯌꯥꯏ ꯑꯩꯅ ꯈꯟꯕꯗ ꯃꯤꯁꯤꯡ ꯑꯁꯤꯅ ꯉꯝꯈꯩꯁꯤꯡꯒꯤ ꯃꯇꯥꯡꯗ ꯄꯥꯝꯅꯗ꯭ꯔꯤꯕ ꯑꯁꯤ ꯃꯈꯣꯏꯗ ꯀꯅꯥꯅꯁꯨ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕ ꯑꯗꯨ ꯄꯥꯝꯗꯕꯒꯤꯅꯤ ꯀꯅꯥꯅꯁꯨ ꯉꯝꯃꯣꯏ ꯍꯥꯏꯅꯤꯡꯗꯦ ꯅꯍꯥꯛꯅ ꯉꯝꯈꯩ ꯁꯦꯝꯒꯠꯄ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯑꯃꯗꯒꯤ ꯅꯍꯥꯛ ꯇꯣꯛꯀꯗꯧꯔꯤꯕꯅꯤ ꯃꯗꯨ ꯂꯨꯏ ꯑꯗꯨꯕꯨ ꯅꯍꯥꯛꯅ ꯄꯨꯟꯁꯤꯗ ꯃꯥꯏ ꯄꯥꯛꯄ ꯑꯆꯧꯕ ꯊꯕꯛꯁꯤꯡ ꯇꯧꯔꯕ ꯃꯤꯅꯤꯁꯇ꯭ꯔꯤ ꯅꯠꯇ꯭ꯔꯒ ꯀꯔꯕꯥꯔ ꯆꯥꯎꯅ ꯇꯧꯔꯕ ꯃꯤꯁꯤꯡꯗ ꯌꯦꯡꯂꯒꯗꯤ ꯑꯩ ꯃꯁꯤꯗꯤ ꯇꯧꯔꯣꯏ ꯑꯩ ꯍꯧꯖꯤꯛ ꯒꯣꯜꯐ ꯁꯥꯟꯅꯈꯤꯔꯣꯏ ꯑꯩ ꯃꯁꯤꯒꯤ ꯍꯩꯅꯕꯤꯁꯤ ꯊꯥꯗꯣꯛꯈꯤꯔꯣꯏ ꯍꯥꯏꯕ ꯑꯁꯤ ꯃꯇꯝ ꯃꯇꯝꯒꯤ ꯑꯣꯏꯅ ꯍꯥꯏꯕ ꯉꯥꯛꯇꯅꯤ ꯍꯥꯏꯕꯁꯤ ꯈꯪꯒꯅꯤ ꯃꯈꯣꯏꯅ ꯃꯗꯨ ꯃꯇꯝ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯎꯗꯦ ꯃꯈꯣꯏꯅ ꯃꯗꯨ ꯑꯆꯨꯝ ꯑꯔꯥꯟꯒꯤ ꯋꯥꯔꯦꯞ ꯑꯣꯏꯅ ꯎꯗꯦ ꯑꯩꯅ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕꯁꯤꯗ ꯀꯔꯝꯕꯅ ꯍꯦꯟꯅ ꯁꯤꯡꯕ ꯊꯕꯛ ꯑꯣꯏꯒꯅꯤ ꯍꯥꯏꯕ ꯋꯥꯍꯪꯁꯤ ꯍꯪꯉꯤ ꯃꯁꯤꯅꯅꯤ ꯈꯦꯟꯅꯕ ꯄꯨꯔꯛꯂꯤꯕ ꯑꯁꯤ ꯃꯤꯅꯗꯤ ꯀꯌꯥ ꯁꯥꯟꯅꯗꯕ ꯑꯩꯅ ꯍꯥꯏꯅꯤꯡꯕ ꯋꯥꯐꯝ ꯑꯃꯒ ꯂꯩꯔꯤ ꯃꯤ ꯀꯌꯥ ꯑꯃꯗꯤ ꯁꯦꯛꯆꯨꯋꯦꯜꯒꯤ ꯑꯄꯥꯝꯕꯁꯤꯗ ꯑꯋꯥꯕ ꯇꯥꯅꯩ ꯉꯁꯤꯗꯤ ꯃꯁꯤ ꯈꯨꯟꯅꯥꯏ
ꯑꯁꯤꯗ ꯑꯆꯧꯕ ꯁꯃꯁ꯭ꯌꯥ ꯑꯃ ꯑꯣꯏꯔꯦ ꯑꯗꯨꯅ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯀꯔꯝꯅ ꯉꯝꯈꯩꯁꯤꯡ ꯊꯝꯒꯗꯒꯦ ꯍꯥꯏꯕꯁꯤꯗ ꯄꯥꯁꯇꯔꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯈꯔ ꯊꯝꯕꯤꯌꯨ ꯀꯔꯝꯅ ꯉꯝꯈꯩꯁꯤꯡ ꯊꯝꯒꯗꯒꯦ ꯍꯥꯏꯕꯁꯤꯗ ꯋꯥꯐꯝ ꯈꯔ ꯊꯝꯕꯤꯌꯨ ꯉꯝꯈꯩꯒꯤ ꯃꯇꯥꯡꯗ ꯁꯥꯟꯅꯔꯛꯄꯗꯗꯤ ꯃꯁꯤꯒꯤ ꯃꯇꯥꯡꯁꯤꯗꯅ ꯑꯇꯩꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯑꯋꯥꯕ ꯇꯥꯅꯩ ꯃꯁꯤ ꯅꯨꯄꯤꯒ ꯅꯨꯄꯥꯒ ꯈꯔꯗꯤ ꯈꯦꯠꯅꯩ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯑꯩꯒꯤ ꯍꯧꯈꯤꯕ ꯄꯨꯟꯁꯤꯗ ꯌꯦꯡꯂꯒ ꯇꯨꯡꯗ ꯑꯣꯏꯔꯛꯀꯗꯕ ꯄꯨꯟꯁꯤꯗ ꯌꯦꯡꯂꯒ ꯑꯃꯁꯨꯡ ꯑꯩꯅ ꯑꯣꯏꯔꯤꯕꯁꯤꯗ ꯌꯦꯡꯂꯒ ꯍꯧꯖꯤꯛ ꯇꯧꯕ ꯌꯥꯕ ꯑꯁꯤꯡꯕ ꯊꯕꯛ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯋꯥꯍꯪ ꯑꯁꯤ ꯍꯪꯕꯗꯗꯤ ꯏꯔꯥꯏ ꯂꯥꯏꯊꯣꯛꯍꯜꯂꯤ ꯃꯤ ꯈꯔꯒꯤꯗꯤ ꯃꯈꯣꯏꯒꯤ ꯍꯧꯈꯤꯕ ꯄꯨꯟꯁꯤ ꯌꯦꯡꯂꯒ ꯍꯧꯖꯤꯛ ꯇꯧꯒꯗꯕ ꯑꯁꯤꯡꯕ ꯊꯕꯛ ꯑꯗꯨꯗꯤ ꯁꯨꯛꯎ ꯎꯅꯗꯕ ꯑꯁꯤꯅꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯌꯦꯡꯂꯒ ꯃꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯃꯈꯣꯏꯒꯤ ꯂꯨꯍꯣꯡꯕꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯌꯦꯡꯂꯒ ꯇꯧꯒꯗꯕ ꯑꯁꯤꯡꯕ ꯊꯕꯛ ꯑꯗꯨꯗꯤ ꯃꯁꯤ ꯌꯥꯝꯅ ꯃꯌꯦꯛ ꯁꯦꯡꯗꯣꯔꯛꯏ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯌꯥꯗꯦ ꯍꯥꯏꯕꯁꯤ ꯍꯥꯏꯅꯤꯡꯗꯦ ꯑꯩꯈꯣꯏꯅ ꯇꯧꯒꯗꯕ ꯃꯑꯣꯡ ꯑꯗꯨ ꯃꯌꯥꯝꯅ ꯇꯧꯅꯔꯤꯕꯗꯒꯤ ꯂꯧꯏ ꯃꯤ ꯃꯌꯥꯝ ꯑꯁꯤ ꯂꯣꯏꯅ ꯇꯧꯅꯔꯤꯕꯁꯤꯗꯤ ꯀꯔꯤꯁꯨ ꯀꯥꯏꯗꯦꯅ ꯍꯥꯏꯅꯩ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯟꯅ ꯃꯃꯥꯡꯗ ꯂꯩꯔꯝꯕꯗꯨꯒ ꯑꯩꯒꯤ ꯍꯧꯈꯤꯕ ꯁꯦꯛꯁꯨꯋꯦꯜ ꯕꯤꯍꯦꯕꯤꯌꯔꯗ ꯑꯩꯒꯤ ꯍꯧꯈ꯭ꯔꯕ ꯑꯁꯣꯏꯕꯁꯤꯡ ꯑꯗꯨꯒ ꯑꯩꯅ ꯇꯨꯡꯗ ꯍꯌꯦꯡ ꯑꯣꯏꯅꯤꯡꯂꯤꯕ ꯑꯁꯤꯒ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯒꯗꯕ ꯑꯁꯤꯡꯕ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯅ ꯍꯪꯕ ꯃꯇꯝꯗ ꯈꯨꯗꯛꯇ ꯃꯁꯤꯅ ꯉꯝꯈꯩꯁꯤꯡ ꯊꯝꯗꯨꯅ ꯁꯣꯏꯗ꯭ꯔꯕ ꯃꯐꯝ ꯑꯃꯗ ꯂꯩꯍꯜꯂꯤ ꯃꯁꯤꯒꯤ ꯋꯥꯍꯪꯁꯤꯅ ꯌꯥꯝꯅ ꯁꯦꯡꯗꯣꯛꯍꯜꯂꯤ ꯑꯗꯨꯒ ꯋꯥꯍꯪꯁꯤꯒꯤ ꯄꯥꯎꯈꯨꯝꯁꯤꯗꯤ ꯃꯤꯒꯤ ꯈꯦꯠꯅꯩ ꯃꯔꯝꯗꯤ ꯃꯤꯒꯤ ꯍꯧꯈꯤꯕ ꯋꯥꯔꯤ ꯑꯁꯤ ꯃꯥꯟꯅꯗꯦ ꯈꯨꯗꯝ ꯑꯣꯏꯅ ꯄꯣꯔꯅꯣꯒ꯭ꯔꯥꯐꯤꯗ ꯑꯦꯗꯤꯛ ꯑꯣꯏꯕ ꯑꯃꯒ ꯃꯗꯨꯗ ꯀꯔꯤꯁꯨ ꯑꯋꯥꯕ ꯂꯩꯇꯕ ꯃꯤ ꯑꯃꯒ ꯃꯈꯣꯏꯒꯤ ꯉꯝꯈꯩꯁꯤꯡ ꯈꯦꯠꯅꯩ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯃꯌꯨꯝꯗ ꯏꯟꯇꯔꯅꯦꯠ ꯐꯥꯎꯕ ꯊꯝꯗꯕ ꯂꯩ ꯃꯈꯣꯏꯅ ꯍꯣꯇꯦꯜꯒꯤ ꯀꯥꯗ ꯂꯩꯒꯗꯕ ꯑꯣꯏꯔꯕꯁꯨ ꯂꯩꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃꯒ ꯍꯥꯟꯅ ꯆꯠꯃꯤꯟꯅꯒꯅꯤ ꯅꯠꯇ꯭ꯔꯒ ꯃꯈꯣꯏꯒꯤ ꯀꯥꯗꯒꯤ ꯇꯤꯚꯤ ꯂꯧꯊꯣꯛꯈꯤꯅꯕ ꯃꯤ ꯀꯧꯒꯅꯤ ꯃꯁꯤ ꯃꯤ ꯈꯨꯗꯤꯡꯃꯛꯅ ꯇꯧꯒꯗꯕꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯃꯨꯛꯁꯨ ꯃꯈꯣꯏꯅ ꯃꯈꯣꯏꯒꯤ ꯍꯧꯈꯤꯕ ꯑꯃꯁꯨꯡ ꯇꯨꯡꯗ ꯂꯥꯛꯀꯗꯕ ꯑꯗꯨ ꯌꯦꯡꯂꯒ ꯍꯧꯖꯤꯛ ꯇꯧꯒꯗꯕ ꯑꯁꯤꯡꯕ ꯑꯗꯨ ꯀꯔꯤꯅꯣ ꯍꯪꯂꯛꯄ ꯃꯇꯝꯗꯗꯤ ꯑꯗꯨꯒꯨꯝꯕ ꯉꯝꯈꯩꯁꯤꯡ ꯑꯗꯨ ꯀꯗꯥꯏꯗ ꯂꯩꯒꯗꯕꯅꯣ ꯍꯥꯏꯕꯗꯨ ꯈꯪꯂꯛꯈꯤ ꯃꯁꯤ ꯌꯥꯝꯅ ꯂꯨꯕ ꯋꯥꯍꯪꯅꯤ ꯑꯗꯨꯕꯨ ꯃꯁꯤ ꯃꯌꯦꯛ ꯌꯥꯝꯅ ꯁꯦꯡꯍꯜꯂꯤ ꯑꯩꯅ ꯈꯟꯕꯗ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯑꯩꯈꯣꯏ ꯏꯁꯥꯗ ꯌꯥꯝꯅ ꯍꯦꯟꯅ ꯊꯥꯖꯖꯩ ꯑꯣ ꯑꯗꯨꯗꯤ ꯇꯧꯔꯣꯏ ꯑꯗꯨ ꯌꯧꯅꯗꯤ ꯑꯩ ꯁꯨꯛꯇꯧ ꯇꯧꯔꯣꯏ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯨ ꯑꯩꯗꯤ ꯑꯣꯏꯔꯣꯏ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯇꯣꯏꯅ ꯍꯥꯏ ꯃꯁꯤꯗꯤ ꯅꯁꯥꯗ ꯊꯥꯖꯕ ꯊꯝꯗꯅ ꯅꯤꯌꯝ ꯃꯌꯥꯝ ꯁꯦꯝꯂꯒ ꯅꯪꯕꯨ ꯑꯋꯥꯕꯗ ꯇꯥꯗꯅꯕꯒꯤ ꯆꯠꯄꯗꯨꯁꯨ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯁꯤꯗꯤ ꯅꯪꯒꯤ ꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯛꯂꯕ ꯀꯥꯟꯗꯅꯤ ꯑꯩꯅ ꯇꯝꯖꯈ꯭ꯔꯦ ꯃꯗꯨꯗꯤ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯑꯃꯗ ꯅꯨꯡꯉꯥꯏꯇ꯭ꯔꯕꯗꯤ ꯑꯩ ꯃꯗꯨ ꯇꯧꯔꯣꯏ ꯍꯥꯏꯅ ꯑꯗꯨꯒ ꯃꯗꯨ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏꯕꯗꯨꯁꯨ ꯑꯩꯉꯣꯟꯗ ꯂꯩꯕꯒꯤ ꯃꯊꯧ ꯇꯥꯗꯦ ꯅꯪꯒꯤꯗꯨ ꯌꯧꯅ ꯃꯄꯨꯡ ꯐꯥꯗ꯭ꯔꯤꯕ ꯑꯃꯗꯤ ꯊꯦꯡꯅꯗ꯭ꯔꯤꯕꯁꯤꯡꯒꯤꯗꯃꯛꯇꯗꯤ ꯃꯁꯤꯅꯤ ꯋꯥꯍꯪꯁꯤꯃꯛꯅ ꯃꯈꯣꯏꯕꯨ ꯌꯥꯝꯅ ꯁꯤꯡꯅ ꯑꯄꯥꯝꯕ ꯑꯃ ꯈꯟꯖꯅꯕꯒꯤ ꯆꯤꯡꯕꯤ ꯅꯍꯥꯛꯅ ꯍꯥꯏꯈꯤꯕꯗꯨ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ ꯃꯍꯥꯛꯅ ꯃꯁꯤ ꯑꯩꯉꯣꯟꯗ ꯇꯝꯕꯤꯈꯤ ꯑꯩꯗꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯃꯔꯝ ꯑꯃꯗꯤ ꯄꯤꯕ ꯗꯔꯀꯥꯔ ꯂꯩ ꯍꯥꯏꯅ ꯐꯥꯎꯈꯤ ꯅꯍꯥꯛ ꯃꯔꯝ ꯑꯃ ꯄꯤꯗꯕ ꯌꯥꯗꯦ ꯍꯥꯏꯕ ꯂꯩꯇꯦ ꯃꯁꯤꯅ ꯑꯩꯅ ꯈꯟꯕꯗ ꯅꯍꯥꯛꯄꯨ ꯌꯦꯡꯂꯤꯕ ꯃꯤ ꯈꯨꯗꯤꯡꯃꯛꯇ ꯃꯅꯤꯡ ꯇꯝꯍꯟꯒꯅꯤ ꯑꯩꯅ ꯑꯉꯥꯡꯁꯤꯡꯗꯁꯨ ꯇꯝꯕꯤꯅꯕ ꯍꯣꯠꯅꯈ꯭ꯔꯕꯅꯤ ꯊꯥꯛ ꯑꯃ ꯂꯩꯕ ꯍꯥꯏꯕꯁꯤ ꯐꯩ ꯑꯗꯨꯒ ꯀꯅꯥꯒꯨꯝꯕꯅ ꯀꯔꯤꯒꯤꯅꯣ ꯍꯪꯂꯛꯂꯕꯗꯤ ꯃꯗꯨꯒꯤ ꯄꯥꯎꯈꯨꯝ ꯅꯍꯥꯛ ꯄꯤꯔꯣꯏꯗꯕꯅꯤ ꯄꯥꯎꯈꯨꯝ ꯄꯤꯔꯣꯏꯗꯕ ꯋꯥꯍꯪꯁꯤꯡꯁꯨ ꯑꯗꯨꯝ ꯂꯩ ꯃꯁꯤꯗꯤ ꯑꯩꯅ ꯏꯁꯥꯒꯤꯗꯃꯛ ꯂꯦꯞꯆꯕ ꯋꯥꯔꯦꯞ ꯑꯃꯅꯤ ꯃꯁꯤ ꯅꯉꯣꯟꯗ ꯅꯠꯇ꯭ꯔꯒ ꯃꯇꯩ ꯃꯅꯥꯎ ꯈꯨꯗꯤꯡꯃꯛꯇ ꯂꯩꯌꯨ ꯍꯥꯏꯕ ꯅꯠꯇꯦ ꯑꯩꯒꯤ ꯑꯣꯏꯅ ꯏꯁꯥꯅ ꯂꯦꯞꯆꯕꯅꯤ ꯑꯩꯈꯣꯏꯅ ꯑꯇꯩꯁꯨ ꯑꯗꯨꯝ ꯍꯥꯏꯅꯔꯛꯄ ꯌꯥꯏ ꯃꯁꯤꯒꯤ ꯄꯔꯥꯁꯤꯒꯤ ꯃꯇꯥꯡꯗ ꯊꯧꯔꯝ 5-6 ꯑꯃꯒ ꯍꯦꯟꯅ ꯄꯥꯡꯊꯣꯛꯄ ꯌꯥꯏ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯃꯇꯝ ꯂꯩꯇꯦ ꯑꯗꯨꯕꯨ ꯑꯩꯅ ꯊꯥꯖꯩ ꯃꯗꯨꯗꯤ ꯉꯁꯤꯒꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯑꯁꯤ ꯌꯦꯡꯕꯤꯔꯤꯕꯁꯤꯡꯅ ꯅꯨꯡꯉꯥꯏꯔꯝꯒꯅꯤ ꯍꯥꯏꯅ ꯑꯗꯨꯒ ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯃꯇꯝ ꯀꯥꯏꯊꯣꯛꯄꯤꯕꯒꯤꯗꯃꯛ ꯅꯈꯣꯏ ꯑꯅꯤꯕꯨꯁꯨ ꯊꯥꯒꯠꯆꯔꯤ ꯏꯁꯣꯔꯅ ꯕꯣꯔ ꯄꯤꯕꯤꯕ ꯑꯣꯏꯁꯅꯨ ꯄꯥꯎꯔꯧ 4:38 ꯍꯥꯏ ꯅꯍꯥꯛꯀꯤ ꯊꯃꯣꯏꯕꯨ ꯆꯦꯛꯁꯤꯟꯅ ꯉꯥꯛꯎ ꯃꯔꯝꯗꯤ ꯃꯗꯨꯗꯒꯤ ꯄꯨꯟꯁꯤꯒꯤ ꯍꯤꯡꯕ ꯑꯗꯨ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯃꯌꯥꯝꯗ ꯄꯨꯟꯁꯤꯗ ꯉꯝꯈꯩꯁꯤꯡ ꯊꯝꯗꯨꯅ ꯏꯁꯥꯕꯨ ꯁꯣꯛꯍꯟꯗꯅꯕ ꯑꯇꯣꯞꯄꯕꯨꯁꯨ ꯁꯣꯛꯍꯟꯗꯅꯕ ꯑꯗꯨꯒ ꯇꯨꯡ ꯏꯟꯅ ꯆꯠꯂꯒꯗꯤ ꯅꯍꯥꯛ ꯈꯨꯗꯣꯡꯊꯤꯒꯗꯕ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯣꯏ Joyce Meyer Ministry haibasi mahakpu akhoi mi miyamna thakachri mahakna akhoi ngonda tawbiriba thakachri ngai haifam leite mahakna akhoi bu phi maru adu khakta natana leidiba singna chinchak natana amasung pau amasung aphaba pau tambi noina contact tawbibe yagani
jmmindia.org ngasi Joyce Meyer gi ministry da noi yaubi yagani Joyce Meyer ministry haibasi mahakpu akhoi mi miyam thakajri mahakna akhoi ngonda tawbiri ba thakajri ngai haifam leite